अहानबदा मरुइबा पाउ नाट चनबी अमदी लाइनिंग लाइशोन ngaktuna leijaba leibak adu malemgi mangjil thaba leibakni haina चीफ मिनिस्टर युमनाम खेमचाना हाइख्रे ngasi ayo kuki militant singna nongmai kapsilakpada konsakhulda khunja ama sokle kuki militant singna nongmai kapsilakpadagi laikhidraba truck driver Nitish Kumar gi asiba hakchang pongna famlamdam West Bengal da pukre amadi driver sing asoyangam tholakpada mating pangbinaba akhanaba fund government na thambiyu haina Manipur Truck Owner Welfare Association gi president Hizam Ranjit na hairi kurumjari ISTV Manipuri pamding tabiri bapumna mokpu taram nokchari pausandong na pizari Chief Minister Yumnam Khemchanbu Lining Thausanamahi Temple Board ki President oinangasi wasak lawkhre wasak lawbugi thoram adu haying khongbal ufong yumpham da leiba Lining Thausanamahi amadi Imalay Miral Sidavigi Shanglen mamang da pangthokki President oina wasak lawbraba tungda Shanglen asida leiba sanagi shangai changduna sanamahi lining haurakpagi puwari gi machak mathum thamlibasing yengshin khibaga loinana President gi fampham da phamduna tha sigi tarama thoida wasak lawkraba LSTV gi thomi shinga loinana mahaki chahi manga pugadaba term asigi ahanba board mifam pangthokki amadi sanamahi sanglen gi akoibada shemgat sagat kadaba mafam sing yengshin khibaga loinana u chara amashu thaki LSTV gi anauba President gi thau Bakhalaba Chief Minister Yumnam Khemchanda Chothe Maring amasung kabui furup ke luchingba singna achamba khudol pot pidunai kai khumna utke thauramga mari leinana nauna President Khallaba Yumnam Khemchana thabak ama tawbada niyom chumna tawna ba hona bada isa gi yumdagi haugadabani board asigi oiba thabak thauram singda punna Tanaduna thabak tawminasi malemgi mafam khudingmakta leiriba miyoi khudingmak magi lining laishon yokhatnaba hotnaba gumna sanamahi lining chatliba singnasu chena thazariba ekhoinasu lining asibu awangba thakta thangatpa ngamlabadi khunai asi soidana chawkhatpa ngamgani amadi lining laishon amadi nat yokhatnaba hotnaba yamna mathau tai haiki Imagi mamangda ipagi mamangda wasak paisi ayu jadi masih yang dum lomsi thabak ngang to budai koi niti niyom aise ayu yumdagi hobodo bani ayu committee dagi hobodo bani adu mathangda chung nai koi puna maktabu to minasi aduga awara pa lai singdo pajana tanaraga si tausi do to minasi haiba simai thamjage malimgi jaga kudimaki leba kudimaki magi lining laison haiba si protect toraga adu ngat na sapa lewa tu kuri sakut bagi mangda thaw lewa oine ekoi su ekoi gi nat ekoi gi culture ekoi gi lining masi mamang thana puna hona bada aisu asaw mating pangjage hairaga iten jari ngase yu kuki militant singna nongmai kapsilakpada konsa khulda khunja ama sokle haidi thaudok asing ase yu pung 10 makhairom tabada thokhibani konsa khul naga village ki ising pipe kakthal khraba matungda khunna sida nongmai kapsilaki hairi khunja singna phongdorokpada nongmai kapsin bigi thaudok ashi KNPP gi cadre singna leilon baifai khungi khunja singa khusam naraga chatharakhiba oiviyai hairi hingsa asina khunja singda akiba pokhalle mari leinabo authority singna khunja singgi asoy engam thoktanana ba thabak lokhat piu loinana nongmada changdraba yadraba potlam sing phanghan biu hairi Kuki militant singgi ambushta laikhidraba truck driver West Bengal dagi Nitish Kumar gi asiba hakchang pokna famlamdam da pukre driver singgi steering hayeng dagi pairaga thabak hauragani haina All Manipur Road Transport Drivers and Motor Workers Union gi Secretary General Maimom Anil Maitai na haikre thasi gi tangkunga mapal da Imphal dagi Ukhrul District tamna chatpa convoy amada yawba FCI gi cheng puraga chalingai Ukhrul District ki Litan Police Station na konba TM Kashom gi jaga da Kuki militant singna atamnana chatharakpa ambushta laikhidraba West Bengal gi Hukli district gi Nitish Kumar gi asiba hakchang asi Jenims ki Miriel Shangda gi lauraga Imphal airport gi poknafam lamdam West Bengal da pukre laikhidraba Nitish Kumar gi asiba hakchang adu poknafam lamdam da pujingai lamdam asida lairiba driver union gi Mihut Singh amadi driver singna aroibo oina Jenims ki Miriel Sang mamangda Manipur Truck Owner Welfare Association gi president Hizam Ranjit na luchingduna ikai khumna
utkhre ikai khumnaki baduda All Manipur Road Transport Drivers and Motor Workers Union, Manipur Truck Owner Welfare Association, Transporter and Drivers Council gi mihut singnasu saruk yaki ikai khumnaki baduga mari leinana All Manipur Road Transport Drivers and Motor Workers Union gi Secretary General Maimum Anil Maiteina lamdam asida hing nungthil nongju nungsa thidana lamdam ashigi miyam gi nomada changdraba yadraba polam sing puthok pushin tawriba thindok thinjin tawriba driver sing ashi khusumal khara khak adu phanglaga imung manungi pukchak thakcharibani thawriba gari amadi puriba polam sing mahakillanai gi natte miyam gi seva tawjabani driver sing na lawriba thodang sing asi chingamadi tampak animakta leiriba miyamna khangbiba gi tangai fadaba lei haiki Koi Dites Kumar gi thawai yaudraba hakchang sing asi All Manipur Road Transport Drivers and Motor Worker Union amadi All Manipur Truck Owner Welfare Association koi hariba koi sangstan sing sina airport pho magi mayum lamtham pangkhina ba yogina ba thinna ba namuta koi sem sabal loire aduna sumaina laiba yamna laiba thiba thodok hai tare sumaina koi gi masagi mathau pangthokpada mayam Manipur Prajapuna magi seva tawjabada masagi mathauda honaring da sumaina tamthina hatok pirak pasi yamna koi Manipur gi wena su yamna laiba thibani masi matung da su amana thoktanaba driver sing si mayamna ko mehna khangbi gadabadi driver sing si magi thawriba gari du masagi sunate adu bathakta poraiba mal su masagi nate madi khosuman khaktagi mayam gi seba tawjabani masi pudimak si khangbiraga Manipur da hujik leibiriba chingam sung tamda leiba Prajapuna magna driver sing gi mathau ji karino makhoina karai bo yongna tawi karino makhoina mayam gi dawta honebiribi se habsi yam munna khandabiraga driver sing gi hingiba punsi su mayam puna magna khangbiba du mathau tai habdu ai mayam gi from thamjari Laikhidraba Nitish Kumar gi mayanupa Dipangar Dashna lamdamasi driver union All Manipur Road Transport Drivers and Motor Workers Union, Manipur Truck Owner Welfare Association, Transporter and Drivers Council na Nitish Kumar na laikhidraba matung aroiba mathau mangam pangthoknanaba asiba hakchang punaba honabada ashuk yamna mateng tawbiba asigidamak thamoi sengna thagatwa phongdokhi इन लोग की तरफ से हम लोगों को बहुत हेल्प मिला है और इतना कोई सगा भी नहीं करता है इतना हेल्प भी मिला है इतना हेल्प मिला है तो हम इसको प्रणाम करते सबको प्रणाम करते हैं हम दिल से बहुत हेल्प किया है इन लोगों ने Nakalamaromda Laikhidraba Nitish Kumar gi imung manungda NR Mathai Contractor Ukrul gi Maikaidagi FCI gi representative Tayyib Ali na Shell gi oina lupa 50,000 mating pangkhre. Driver sing asoy ngam thok tanaba government na thabak paikhat piyo asoy ngam thoklakpada mating pangnaba akhannaba fan thambiyo haina Manipur Truck Owner Welfare Association ki President Hizam Ranjit na hairi Mahatma Gandhi Avenue da laiba Manipur Truck Owner Welfare Association ki office da pangthokpa pawgi mifam da association asi ki President Hizam Ranjit na makhatana thasi ki tangkun ga mapal da terrorist sing na West Bengal gi Hooghly district da gi Nitish Kumar hatpi kiba astugi Ashiba hakchang asi poknafam lamdam da pukre ma ki asiba hakchang na poknafam lamdam yongna puna bahona bada Manipur ge Chief Minister na achang ba senfam puthok pi baga loina na laikhidraba gi imung manung da ex gracia gi senfam pi na ba thabak paikhat pikhiba bu association gi maikei digi amadi driver sing gi maikei digi Chief Minister bu thagat ba phongdorakli loina na Home Minister na su morta lakpi khiba amadi thodok adu da soklaba Manipur Police ki personnel sing bushu Jenims-ta laklaga yengshin bikiba adugisu thagatli hauzik driver sing matung tarakpada kari thuklakani haiba tambang ngamdaba na gari thauninglak faudaba natte matung tarakpada masigumba thoktananaba government na Lokhatfam thokpa chection thorang lokhat piyu lambi da search operation tawbiyu area domination tawbiyu lambi chatpada aso engam thoklaroi haiba driver sing da phaunaba government sinbiyu loina na khanaba scheme natraga fund thamlaga driver sing da aso engam thokpada mating pangnanaba sinbinaba Chief Minister gi pungning chingsilakli hojiki government na ekoi driver sing si kudong thiningai oire haibagi driver sing si gi mathamoida makoi pakhatjaba gari thauningsdaba faure aduna siuma thabakse thoktanaba yamna area domination tawbiyu search operation tokthokbiyu amadi gari chatpada asoengam thon biganu aduga maruina ekoi gi chachariba driver sing hina mathau tawjabada sigumba
ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯒꯣꯔꯃꯦꯟꯅ ꯈꯨꯗꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯅꯕ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯑꯃ ꯇꯣꯉꯥꯟꯕ ꯐꯟ ꯑꯃ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯁꯔꯀꯥꯔꯅ ꯃꯁꯤ ꯃꯨꯟꯅ ꯈꯟꯊꯕꯤꯔꯀꯥꯟꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤꯗꯃꯛꯇ ꯇꯣꯞ ꯇꯣꯞꯄ ꯐꯟ ꯑꯃ ꯇꯣꯞ ꯇꯣꯞꯄ ꯍꯦꯠ ꯑꯃ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯕꯖꯦꯠ ꯑꯃ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯇꯛꯁꯤꯟꯖꯔꯤ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ MLA Local Area Development Fund Lishingani Kungaturu Kungatare ki Makhada Tronglaubi Tera Khongsangbi Gram Panchayat ki Manung Channa Leiba Khudek Pi Mamang Lekai da Leiba Radhamandap Mandir gi Mandop ki Nauna RCC Amadi Tile Flooring Tauduna Ngashi MLA na Miyam da Khusinabagi Thauram Pangtokre Ward Development Committee Khudek Pi Mamang Lekai na Sinduna Pangtokiba Thauram Aduda MLA Thongam Santi Retired Principal Kumbi College Laichonbam Gopal Moirang Kendra Progressive Front ki Chief Advisor Y Modhu amadi laikai ge ahal laman singna maru oiba miyoi singoina saru yaki MLA Thongam Santi na Moirang Kendra gi miyam na mahak kidamak lepirabadi mahak na Moirang Kendra gi damak tawba ngamloidaba leite saukhatpa kendra ama ohennana bagi damak mayam gi support amadi suggestion matam chupada lawgani haiki Pungamada phone to birakera baro da to birakera abada adi da to birakera ai phone do bang lei kai do da han yi adum chai hum sida hebit to lei gabila phone ba to ba ai wakha da phone je karai da bom ma tha da rawo ai mai bet si do kabai to do da hai wakhan sida ai adum reti to lei gre asi hom ma am se thigna ga biam ni sebam pung phana to bu ngum ki da se ai thamoi da nuai ka ba phone se ana kai ma ai marang ke ni pura punu na amukan ai go da tangal hapi la ba ai go da thonga pipi la ba ai go nu si bi adu ba wakhalo do ai go da thambi la ga di ai no marang ke dei no ta theng na ba ngomoi da ba kai go ta leite hai ba se ai mi ada thamjara ga pudu mak na ai sium la ba theng na gi ba wa ba me am su ubi la ga minung si gi thawja ni adu ba wakhalo do amkhana thabi do na ba ke 27 election sida mapung phana tawbang mo do miyang se ba do amona to view ai wo project thamjaraga puno ko igene ke kai ko lo Tungda MGNREGA Line Development ki Makhada RCC Bridge amasung Ngaidairok River mathakta nauna saba loiraduna MLA na miyam da khusinaki nauna saba loiraba thong asina lawmi singda chauna kanaba piragani haidi UPSC and PSC SSC Banking Railways Departmental Exams na chingba competitive exam sing preparation tauningba mahiroi singda hena khudong chananaba A1 Academy kauba mahiloi sing amang asi Thawbal Okram Wang matabada leiba AISE CT Essex Building da hodokre Huritek ki meeting makhada chalaigadaba academy adu hodokpagi thoramda khangabo kendra ki hani ki MLA Okram Landhoni Thawbal College ki principal Professor N Navachandra Singh amadi AI Academy Thawbal ki advisor Dr. TH Komol Maitei na athoiba mithung singoina saru yaki MCS CCE 2022 exam da 30th rank tarakraba Surendra Thongambu academy ki maikei dagi achamba khudol tamduna puning shu thawgatke former MLA O Landhoni na ekoigi mahiroi singna achoba competitive exam sing asi mayok nanana bo honabada Imphal tamna amadi Manipur gi mapanda chatuna coaching taunaramba amadi lapna chatpagi khudong chadaba kaya thengnaramba adu asigumba academy sing hangtorakpa asina kokhanba ngamlagani masigi damak yamna aphaba khongthang amani haina phongdokhi aduna koi study chatlaga nalonga coaching center kya malai adu ate Delhi da ate jaga state kaya da sumba center sinyama hangalai adu koi na koi Manipur dali koi sasing koi yamna kanna koi sancha paina ba koi nada ba hai ta na sumai do dana sumai anak pada sasing asi koi koi lamjingba koi koi apaba lamjingba lamtakbiba si yam nakna leibase ai aduki mati ai su center asibu ai su grace tawjai hadasani hai bo onde khamjage
नुपी अमना मसागी हेक मपुरोइबबु थांगना थिनबदगी लेखिद्रे थौदो सिंगरांग नुमिदांग पुंग 3:40 तारक पदवाइदा मोइरांग पुलिस स्टेशन की मनुंग चन्ना लैबा तिदिम लंबी मपानदा हांगबा होटल अमदा थोखिबनी मोइरांग पुलिस तगी फंगबा पाउना लेखिद्रबा नुपा अदुगी ममिंग पुखरम प्रेम कुमार चही 93 सुरे थौदो असिदा चेनरीबा महाकी नुपी अदुगी मिंगना पुखरम ओंगबी मनीतोंबी कौवी प्रेम कुमार चेक सुदुना इमुंग मनुंग पुबा मियोइनी मनीतोंबीना मोइरांग पानसंग लैकाइदा ngasi थौदोक थोकलिबा ब्लू हेल हाइरिबा होटल असिदा थबक यावनी हाइरी प्रेम कुमार CHC मोइरांगदा पुखत्तुना लाइकटनखी अदुबु लाइकटनबा ngamdabadagi लेखिदबनी मनीतोंबी पुलिस कस्टडीदा मखा ताबा आइनगी ओइबा थबक चथनबा थमख्रे लेखिद्रबा प्रेम कुमार की थवाई यावद्रबा हक्चांग अदु पोस्टमार्टम की दमक मोइरांग पुलिसना रिम्स की मोर्गदा थमख्रे हाइरी क्वाकैथल अपुन मैरा पाइबिल लूप लिंखतखिबगी अहुम सुबा मपो कुमोन की थौरम पांगथोखरे क्वाकैथल गर्ल्स हाई स्कूल दा पांगथोखिबा थौरम अदुदा लूप की प्रेसिडेंट सौवाम शोविता पोइरई लेमरोल की प्रेसिडेंट सोराइशम मेमचा अपुनबा मणिपुर कनबा इमालू की प्रेसिडेंट लौरेंबम ngамबी अमदी इकल की जनरल सेक्रेटरी वाहेंगबम लुवांग लेमा सुसरु याकी थौरम की मनुंग चन्ना मे अहुमदगी हौरखिबा थोखनिंगदबा लान असिदा लेखिद्रबा थौबा थौबिशिंग की मफमदा इकाई खुमनबु उत्पा ओइना मिनट अनि तुमिना लेप्तुना मखोइगी थवाई मिरेलना ईश्वर की खुया खादा इंगना चिकना लेरुननबा थौनिखी क्वाकैथल अपुन मैरा पाइबिल लूप की प्रेसिडेंट सौवाम शोविताना लिशिंगानी कुनगा हुमदोइगी मे अहुमगी थौदोक्तुना मरम ओइरगा लमदम असिदा थोलकदबा थौदोक वाथोक कया अमदी इचा सिंगबु ngak सेननबगी वाखलोंदा क्वाकैथल यावना अकोइबदा लेरिबा केंद्र मरी नाउरियापा खंगलाकपा कैशामथोंग सगोलबन अमदी पासोइगी मैरा पाइबी मयाम पुनसिंदुना क्वाकैथल अपुनबा मैरा पाइबी लुप असी मे 38 लिशिंगानी कुनगा हुमदोइदा सेमखिबनी इसान इसाबु ngakchaba अमदी अपुनबगी पांगन्नी अपुनमना पांगन्नी हाइबगी थिम युमफम ओइदुना निंगहन्नबा लैतना होनदुना लाकली अमदी मखा तानसु होनखिगनी हाइरी एखोई इसाना इसाबु ngakjagदबनी हाइबा पांदमसिदा एखोइना सिगुंबसे तौजबनी अदुना एखोई पुन्ना लेपमिनारी एखोई लैरी हाइबसे अमुका हन्ना नहोनना मियामदा खंगहन्नबगी दमकता एखोइना फाउंडेशन दी एसि पांथोकजरगा एखोई अपुनबगी ओइना सागतपसिदा एखोई इहौसे मतेंग पांगजनबनी मतम खुदिमकता एखोई लेबाक मियामगी दमकता लेपसरी इसा इशुसिंग येलहौमी पुनमकी दमकता एखोई थौना हनबा लैतना मामा एखोइगी केंद्र मरीगी मामासिंगना लेपसरी Senior Citizen Club Manipur na sinduna Koshiem na hantak haidokiba class 12 examination da Science Arts amasung Commerce stream da topper oiraklaba Manipur gi Valley area gi ITP Mahairoi Singh haraute amna opugi thoram DM College of Commerce da pangthokre thoram adu da Senior Citizen TH Joy Kumar ke Vinod Babu amadi KH Rajen na maru eba miyoi singoina saru yakhibaga loinana atai miyoi kyasu saru yakhi thoram adu da hantak haidokiba class 12 examination da Arts stream da topper ओइरकलबा जॉनस्टन हायर सेकेंडरी स्कूल द तंबा IDP Mahairoi ओइनाम आकाश कमर्स स्ट्रीम दा टॉपर ओइरकलबा CC हायर सेकेंडरी स्कूल द तंबा समुएल अमसुंग साइंस स्ट्रीम दा टॉपर ओइरकलबा कॉमेट स्कूल द तंबा IDP Mahairoi डायमंड राजकुमार द कैश अवार्ड मेमेंटो अमसुंग सर्टिफिकेट सिंग पीदुना पुनिंग थौगतखी थौरम अदुगा मरी लेनना सीनियर सिटीजन क्लब मणिपुर की थौमी अमना IDP Mahairoi सिंग असिना हौजिक अवाद अपा कया मायोकनरी अवाबसिंग असि खजिक्तंग ओइरबसु कोकननब अमसुंग पुनिंग थौगतपो ओइना थौरम असि पांगथोकपनि हाइना फोंदोखी नोम नत्र नोम दे अखोइसे याम थिना खुदों थिरक थोलक याय हादना को यामसे अदमाइना तानाब हौजरपने अदरगी सुम मथंग मथंग हौरपदुना अखोगे 2023 की मे की तारीख अहुमदा अखोइसे फॉर्म तवसे नुमिसी यामना मणिपुर की ओइना लाइबक थिबा नुमित अम ओइखरे अदुगा इरांगदुगा अखोइगदि मरी लेनदे अखोइदि हानादगी प्रोग्राम गे मतुंगिना डेट अहुम डेट 3 सी अयुक त फॉर्म तवजबने अदुगा इवनिंग दगी इरांग से हौरे अदुना मतम सिदा ओना तेना चखिदना अखोइ से मयाम गे अवाना मयाम मतेंग अम पांग हौरे हुजी हुजी अवाब तारी से लोइना वारे लेपा के मेम पुंखुदि प्रजा खुदिम अदुबो IDP सिंग सिदि खरा नुआइतब पोदम थोइ अदुगा IDP सिंग से अखोइ खरा एनकरेज तो भुम थोइ ना हाइदना अखोइना एनकरेज तो सी हाइदना ngasi फंक्शन से तवजबने अखोइना कुंभी केंद्र प्रोग्रेसिव फार्मर्स एसोसिएशन थवाई याव लौमी सिंगदा चाथोक हेना पुथोकप मखलगी हाइब्रिड सीड सिंग कुंभी केंद्र की वांगु शाबल की लौमी सिंगदा लेमने येंथोखरे
Pedi hybrid seat sing adu Panchayati Raj Parishad Manipur gi President Leisangthem Shanayai sponsor tauduna hectare kunthra mukta thanana balomi chama mukta yenthokibani thauram aduda Panchayati Raj Parishad ki President L Sanayai association asina lomi singi damakta matam gi oiva seat sing khaktan natana mathau taba sing matam chana fanghanduna lakli lengak nasu association na lomi miyam gi damakta hotnariba asidasu hena mating pangbina bo hotnabiu haiki Thauramduda Kumbi Kendra Progressive Farmers Association ki President Sanasham Dinesh Secretary KH Biren amadi atay maru eba miyoy kyasu saruyaki Umanglay kan ba punbalub ukal gi miding makhada chingphu ningthau shambi leima thaugalub ishok chingphu chinglak na shinduna umanglay harau bahai hiramda nomagi oiba wakhal taminaba mifam ama chingphu ningthau shambi leima harau bungda pangthokre thauramduda ishok gram panchayat ki chairperson warepam deven leima pokpam jila parishad member kangujam James S Brick Farm Chingphugi proprietor Seram Jawan B, CN Enterprises ki Mapu Huidrom Hemanta, CNSLTL ki Huidrom Kamni Babu, University of Culture ki Assistant Professor Dr. T.H. Ruhichan, Ukal ki Vice President M. Jila Ngamba Amadi Secretary General Secretary Mutum Manito na athoiba mithunglen sing oina wangang loising oina saruk yaki wangang loising na umanglay harau bugi maram maitei gi nat yokhat pada lai harau bugi maru oiba lai harau ringai da tawgadaba tawroidaba yaba amadi yadaba sing gi matang da wangang duna saruk yaki ba sing puna wakhal taminaki ukal gi Secretary M Manito na aikhoina hai sing le hai duna su lai harau wada atopa lol ngangba atopa pijet setpa aikoi gi culture ga mari leina daba kaya tawshin ba yade mashi maru eba maramdi aikoi gi nat chatna lon chat kaya ngaktuna thamnaba amadi aikoi gi iyong gi pothok khut sa haibigi thabak sing mangdana ba khushuman mangdana ba hingnaba gi lambi ngaknanabani aduga maitei gi chatna lon chat kaya hojik fauba ngaktuna thamniba sigi maru oibadi lai harau banani maramashina lai harau bagi culture asi mangkidana ba ngakminnaba da aikoi khudingmakki thaudang lei haiki adigi amu ise chacha khonge ise te khonge ko isa ka pin da pin khet de ramu loi man kai ise adigi hando kada mong ha ji ji apne khet ko to adigi apoi kushuman da te am shoke apoi yogi shentu da te am shoke ha ise apoi ninne ri yi adu su hana ana ho da su apoi lai gun sida adu ma shel la ha ro yara Sri Govinda Palalo Ishangna Sinduna Sri Govindaji Temple Board ki ayaba lauraga numid humni chatharakpa Govindaji Temple ki campus sit sengbagi thoram ngasi loishin kre Palalo Ishangi member sing da natana atopa loishingi member sing su saru yakhiba thoram aduda Palalo Ishangi Secretary Khwairakpam Shanti Kumar na Sri Govindaji Temple ki campus asi nongju thaga oibana Nongma gi motselakpada kangi leina tina kaya poglakadra khanbadagi Sri Govindaji Temple Board ki ayaba lauraga numit humni gi social service ki camasi pangthokpani haiki mosilakpa amadi hojik matam ki kangi leina mayam sandorakpasida akoina nungajadabadagi Sri Govindaji Temple Board ki ayaba laujaraga akoina social service ki mama pangthokchabani akoi pangthokpadi nan tang kunma pandagi haujare adubo ngasi losinbagi thoram tang kotrama thoi ngasi losinbagi thoram achi akoina hojik mayam thabuksi ba koi Govindaji Palalo sangda natana atopa NGO mayam amana mateng mayam pangbire sen gi mateng pangbire pangan gi mateng pangbire sumai tawtana mayam pangbiraga koi Govindaji koi besap tong luhanji nalanji habagi pandam da Palalo sangda sinja langja duna ngasi asi service ke masi pakok Paugi marapthana tema brema tang lausari Honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khudingmak sibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Slopeland College Manipur Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here.
मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहली पुनमक सिबु खुदक फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nak mahi chelaba amadi khangnau mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Tada Ini mati gano ada betambo siri se next time tina section na laksila tham khabani ne Tada nang se juhar habaga amta kidarbo asumna mayam na machal bo ngap san dugum masigi yumasibu aso yangan kokada batagi next time tina ngap selli next time ti juhar habadi ngap kokana basem bani zaman technology si na bana concrete ka tok tina ba matamda kapam mil amuk hena angle adli next TMT strength is in the quick Break matong mo kahna taram nok chiri makhataba pauda MLA RK Imona Kakhulong Gym Center hangto kre Kakhulong Balwadi School Building da pangthokiba thoram ashida Kakhulong gi khulakpa Ward number 24 gi Cooperator Club ki thaupuba singsu saru yakhi Thasigi kuntragi chaurakpa numit yungba matung pung taranithoi minute ni furum taba matamda thangmaivan laurung purel leikai da leiba masagi chahi kuntra tare lom suravi laishram bevichan ase yumdagi thokhibadagi hanjelaktre hairi mahangna thokhiba matamda yumgi miyoi kanagumba amatada hairam khide amadi mahangna paiba mobile phone shu yumda thamlami hairi imunga naknaba khangna chanaba mari mata singda hangbadasu mahaki mari makhong khangba ngamdre Khangdriba Laishram Bevichan fit mangarom wangi kuchu ngawi masapai masamui mahakna thokiba matamda blue dark blue jeans sama shade ki amadi white full sleeve shirt amalit ki hairi mahakpu kanagumbana thengnavirabadi manaknak police station natraga mahaki mapuroiba ngangbam Dananjoy apokpa NG Shyamsunda Thamaivan Laurung Purel Leikai da leiba ashida shinaviyu natraga phone number 9862189001 da pau pibiyo hairi loshilak pada maroiba pau amukana pizari Nachanabi amadi lining laishon ngaktuna leizaba leipak adu malim gi mangjil thaba leipak ni haina Chief Minister Yumnam Khemchana haikre Ngasi ayo kuki militant singna nongmai kapsilakpada konsa khulgi khunja ama sokle Kuki militant singna nongmai kapsilakpadagi laikhidraba truck driver Nitish Kumar gi asibak chang pongna famlamdam West Bengal da pukre Amadi driver sing aso engam tholok pada mating pangna na bakhan na fund government na thambiyo haina Manipur Truck Owner Welfare Association ki president Hizam Ranjit na hairi Hosu pabgyo na student pizza Manipur pamatang solution jari meeting tabiri bapum na magpo mukana kurumjari